ꯑꯍꯥꯟꯕꯃꯛꯇꯗ ꯅꯨꯡꯁꯤꯖꯔꯕ ꯂꯤꯁꯅꯔ ꯃꯌꯥꯝꯕꯨ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯄꯥꯊꯣꯛꯇ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯗꯦꯠ 6 ꯑꯁꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯔꯥꯏꯇꯔ ꯑꯣꯏꯕꯤꯔꯤꯕ ꯕꯤ.ꯇꯤ. ꯁꯔꯃꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠꯅ ꯂꯥꯛꯄꯁꯤꯗ ꯅꯆꯜꯅ ꯏꯕꯨꯡꯒꯤꯗꯃꯛ ꯋꯤꯁ ꯄꯤꯖꯔꯤ꯫ ꯍꯦꯄꯤ ꯕꯥꯔꯊꯗꯦ ꯏꯕꯨꯡ ꯕꯤ.ꯇꯤ. ꯁꯔꯃ! ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯗꯨꯅ ꯑꯅꯥ ꯑꯌꯦꯛ ꯂꯩꯇꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯃꯈꯥ ꯇꯥꯅ ꯐꯖꯕ ꯂꯤꯁꯅꯔ ꯀꯌꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯆꯤꯡꯁꯤꯟꯕ ꯉꯝꯕ ꯋꯥꯔꯤ ꯀꯌꯥ ꯏꯕꯤꯔꯛꯎ ꯍꯥꯏꯅ ꯋꯤꯁ ꯄꯤꯖꯔꯤ꯫ ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ 5ꯁꯨꯕ ꯏꯄꯤꯁꯣꯗ꯫ ꯃꯌꯥꯝꯕꯨ ꯋꯥꯔꯤꯔꯣꯝꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ꯫ ꯔꯤꯅꯥꯒꯤ ꯆꯥꯟꯅꯖꯕꯤ ꯃꯇꯥꯔꯣꯏ ꯂꯩꯅꯥꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯅ ꯂꯥꯡꯇꯛꯅꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯄ ꯁꯟꯗꯦ ꯅꯨꯃꯤꯠꯇꯨ ꯌꯧꯔꯛꯂꯦ꯫ ꯂꯩꯅꯥ ꯃꯈꯣꯏꯗ ꯂꯥꯛꯇꯨꯅ ꯑꯍꯥꯎꯕ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯃꯤꯟꯅꯔꯒꯅꯤ ꯈꯟꯗꯨꯅ ꯄꯨꯝꯅꯃꯛ ꯑꯦꯔꯦꯟꯖ ꯇꯧꯔꯤ꯫ ꯔꯤꯅꯥꯅ "ꯃꯗꯨꯏ ꯅꯨꯄꯤꯗꯨꯕꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯖꯥꯠꯂꯥ? ꯄꯨꯡ 9 ꯇꯥꯔꯛꯑꯦꯅꯦ, ꯐꯣꯟ ꯇꯧꯁꯟꯒꯦ"꯫ ꯂꯩꯅꯥꯅ "ꯍꯦꯂꯣ ꯔꯤꯅꯥ, ꯀꯩ ꯍꯥꯏꯒꯦ"꯫ ꯔꯤꯅꯥꯅ "ꯍꯩꯃꯥ, ꯅꯪꯗꯤ ꯅꯀꯣꯛ ꯆꯥꯛꯏꯅ"꯫ ꯂꯩꯅꯥꯅ "ꯀꯩꯅꯣ ꯏꯕꯦꯝꯃ, ꯅꯣꯡꯉꯥꯟꯕꯒ ꯂꯋꯥꯏꯗ ꯂꯥꯛꯊꯔꯛꯏꯁꯤꯕꯣ"꯫ ꯔꯤꯅꯥꯅ "ꯅꯪ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ ꯀꯩꯅꯣ, ꯁꯨꯝ ꯈꯪꯁꯤꯟꯅꯗ꯭ꯔꯤꯗꯨꯕꯣ"꯫ ꯂꯩꯅꯥꯅ "ꯑꯩ ꯂꯥꯛꯑꯔꯣꯏꯒꯦ ꯔꯤꯅꯥ"꯫ ꯔꯤꯅꯥꯅ "ꯅꯣꯏ ꯄꯂꯦꯝꯒꯤ ꯄꯛꯇꯕꯤꯗꯣ ꯇꯧꯔꯤꯔꯥ"꯫ ꯂꯩꯅꯥꯅ "ꯅꯠꯇꯦꯗ, ꯑꯩ ꯀꯩꯝ ꯆꯠꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ, ꯑꯗꯨꯏꯅꯤ"꯫ ꯔꯤꯅꯥꯅ "ꯌꯥꯔꯦ, ꯑꯩ ꯊꯝꯃꯦ"꯫ ꯂꯩꯅꯥ ꯃꯊ꯭ꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯔꯤꯅꯥꯒ ꯄꯨꯟꯖꯅꯤꯡꯕꯅꯤ꯫ ꯃꯥꯒꯤ ꯃꯊꯧ ꯆꯤꯟꯅꯕꯅ ꯑꯇꯩ ꯅꯨꯃꯤꯠ ꯑꯃꯠꯇꯗ ꯊꯦꯡꯅꯕ ꯐꯪꯖꯗꯦ꯫ ꯃꯕꯥꯅꯤꯃꯛ ꯑꯀꯛꯅꯕ ꯃꯇꯝꯗ ꯊꯕꯛ ꯇꯧꯕ ꯉꯥꯛꯇ ꯑꯣꯏꯕꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯉꯥꯏꯍꯥꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯖꯗꯦ꯫ ꯐꯣꯟ ꯐꯥꯎꯕ ꯗꯔꯀꯥꯔ ꯂꯩꯅꯕ ꯃꯇꯝꯗ ꯅꯠꯇꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯐꯪꯅꯗꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯔꯤꯅꯥꯅ ꯈꯪꯅꯤꯡꯂꯤꯕ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯊꯣꯛꯂꯒꯦ ꯈꯟꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯇꯥꯏꯑꯣꯟꯅꯕ ꯋꯥꯉꯥꯡ ꯃꯌꯥꯝꯗꯨꯅ ꯃꯍꯥꯛ ꯆꯠꯊꯣꯛꯀꯗꯕ ꯇꯟꯗꯨꯅ ꯂꯥꯛꯑꯔꯣꯏ ꯍꯥꯏꯈ꯭ꯔꯦ꯫ ꯔꯤꯅꯥꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ? ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯍꯥꯏꯕꯗꯣ ꯅꯪꯅꯤ꯫ ꯑꯋꯥꯕ ꯑꯃ ꯇꯥꯔꯕꯗ ꯅꯪꯅ ꯍꯦꯛꯇ ꯆꯦꯟꯕꯤꯕꯅꯤ, ꯅꯪꯅ ꯋꯥꯕꯤꯕꯅꯤ ꯈꯜꯂꯨꯕꯗ ꯔꯤꯅꯥ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ꯫ "ꯔꯤꯅꯥ, ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯑꯩꯅ ꯂꯦꯞꯂꯨꯔꯤꯕ ꯈꯣꯡꯐꯝ ꯑꯁꯤꯅ ꯆꯥꯟꯅꯖꯕꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯗꯕꯅꯤ"꯫ ꯍꯥꯏꯗꯨꯅ ꯔꯤꯅꯥ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯤꯛ ꯀꯞꯂꯛꯏ꯫ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯃꯃꯥꯏꯗꯣ ꯂꯩꯊꯣꯛꯂꯨꯕ ꯃꯇꯝꯗ ꯔꯤꯅꯥ ꯄꯥꯈꯠꯅ "ꯏꯃꯥ, ꯈꯪꯉꯦꯍꯦ ꯍꯤꯡꯆꯥꯕꯤꯁꯤꯗꯤ, ꯍꯨꯔꯥꯟꯕꯤꯗꯧꯅ ꯇꯨꯃꯤꯟ ꯆꯪꯂꯛꯏ ꯀꯩꯒꯤꯅꯣ, ꯍꯨꯔꯥꯟꯕꯤ"꯫ ꯔꯤꯅꯥꯅ "ꯌꯥꯔꯦ ꯍꯨꯔꯥꯟꯕꯤ, ꯍꯨꯔꯥꯟꯕꯤꯗꯤ ꯅꯪꯅꯤ"꯫ ꯂꯩꯅꯥꯅ "ꯑꯩꯗꯤ ꯀꯥꯏꯗ ꯍꯨꯔꯥꯟꯂꯤꯕ"꯫ ꯔꯤꯅꯥꯅ "ꯅꯪꯅ ꯁꯥꯔ ꯄꯨꯔꯦꯝꯕꯒꯤ ꯊꯃꯣꯏ ꯍꯨꯔꯥꯟꯂꯤ ꯅꯠꯇ꯭ꯔꯣ"꯫ ꯂꯩꯅꯥꯅ "ꯇꯥꯅꯤꯡꯗꯦꯍꯦ, ꯀꯩꯅꯣ ꯆꯪꯂꯛꯄꯒ ꯇꯥꯍꯧꯗꯦ, ꯀꯧꯔꯛꯎ ꯌꯥꯗ꯭ꯔꯣ"꯫ ꯔꯤꯅꯥꯅ "ꯀꯧꯕꯅꯦ, ꯇꯥꯁꯨ ꯇꯥꯗꯅ, ꯀꯅꯥꯝ ꯂꯩꯇ꯭ꯔꯣ ꯑꯕꯦꯝꯃꯗꯤ"꯫ ꯂꯩꯅꯥꯅ "ꯏꯍꯦ, ꯇꯥꯍꯧꯗ꯭ꯔꯦꯗꯣ, ꯑꯉꯥꯡꯗꯣ ꯏꯃꯥꯅ ꯗꯨꯀꯥꯟ ꯆꯠꯄꯗ ꯃꯇꯨꯡ ꯏꯟꯅꯈꯤꯕꯅꯤ, ꯍꯜꯂꯛꯇ꯭ꯔꯤ ꯃꯥꯜꯂꯦ"꯫ ꯔꯤꯅꯥꯅ "ꯂꯣꯏꯁꯜꯂꯣ ꯆꯠꯅꯕ, ꯊꯦꯡꯉꯦ, ꯆꯥꯛ ꯂꯥꯝꯃꯅꯤ". ꯂꯩꯅꯥꯅ "ꯑꯁ, ꯑꯩꯁꯦ ꯇꯟꯗꯤ ꯇꯜꯂꯕꯅꯤ". ꯔꯤꯅꯥꯅ "ꯇꯜꯂꯅꯨ, ꯂꯣꯏꯁꯜꯂꯣ, ꯅꯪ ꯍꯥꯟꯅ ꯂꯣꯏꯁꯜꯂꯣ, ꯑꯉꯥꯡꯗꯤ ꯌꯧꯔꯛꯄꯒ ꯑꯩ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯄꯤꯔꯒꯦ". ꯂꯩꯅꯥꯅ "ꯑꯩꯈꯣꯏ ꯃꯥꯗ ꯅꯪ ꯍꯥꯏꯌꯨꯀꯣ, ꯑꯩꯅ ꯁ꯭ꯇꯥꯐꯈꯩ ꯅꯣꯏꯗ ꯆꯥꯛ ꯆꯥꯅꯅꯤ ꯍꯥꯏꯈꯤꯕꯅꯤ". ꯔꯤꯅꯥꯅ "ꯍꯣꯏꯅꯦ ꯍꯥꯏꯒꯦꯅꯦ, ꯂꯣꯏꯁꯜꯂꯣꯅꯦ". ꯇꯟꯖꯥꯗꯨꯗ ꯊꯣꯏꯕꯤꯁꯅꯥ ꯃꯃꯥ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯊꯣꯏꯕꯤꯁꯅꯥꯅ "ꯃꯃꯥ, ꯑꯩ ꯍꯜꯂꯛꯑꯦ"꯫ "ꯑꯦ, ꯅꯦꯅꯦ ꯔꯤꯅꯥ ꯂꯥꯛꯏꯔꯣ"꯫ ꯔꯤꯅꯥꯅ "ꯂꯥꯛꯏꯅꯦ, ꯂꯥꯛꯑꯣ ꯕꯦꯝꯃ ꯁꯤꯗ, ꯅꯪꯒꯤ ꯐꯤꯔꯣꯜ ꯂꯣꯏꯁꯜꯂꯁꯦ". ꯊꯣꯏꯕꯤꯁꯅꯥꯅ "ꯀꯩꯒꯤꯅꯣ ꯅꯦꯅꯦ, ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ"꯫ ꯔꯤꯅꯥꯅ "ꯑꯩꯈꯣꯏꯗ ꯆꯠꯂꯨꯗꯣꯏꯅꯦ, ꯁꯦ ꯂꯣꯏꯁꯜꯂꯁꯦ". ꯊꯣꯏꯕꯤꯁꯅꯥꯅ "ꯑꯩꯈꯣꯏ ꯕꯨꯕꯣꯛꯅ ꯆꯩꯔꯣꯏꯗ꯭ꯔꯣ ꯅꯦꯅꯦ"꯫ ꯔꯤꯅꯥꯅ "ꯆꯩꯔꯣꯏꯗ, ꯑꯩ ꯍꯥꯏꯅꯔꯤꯁꯦ, ꯕꯨꯕꯣꯛꯅ ꯄꯪꯆꯩꯗ ꯆꯩꯕ ꯌꯥꯄꯣꯟꯇꯦ". ꯊꯣꯏꯕꯤꯁꯅꯥꯅ "ꯍꯣꯏ ꯅꯦꯅꯦ, ꯑꯗꯨꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯅꯦꯅꯦ". ꯂꯣꯏꯁꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯏ꯫
ꯃꯥꯡꯒꯣꯜꯗ ꯃꯦꯝꯆꯥ ꯃꯁꯨ ꯅꯨꯄꯥꯒ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯔꯤꯅꯥꯅ "ꯏꯃꯥ, ꯂꯩꯅꯥꯒ ꯑꯕꯦꯝꯃꯒꯁꯦ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯃꯤꯟꯅꯔꯨꯒꯦ, ꯃꯥ ꯌꯥꯎꯗ꯭ꯔꯗꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯅꯨꯡꯉꯥꯏꯔꯔꯣꯏꯅ ꯑꯩ ꯍꯦꯛꯇ ꯂꯧꯕ ꯂꯥꯛꯏꯅꯤ"꯫ ꯃꯦꯝꯆꯥꯅ "ꯑꯣ, ꯍꯣꯏ ꯍꯣꯏ, ꯆꯠꯂꯣ ꯆꯠꯂꯣ, ꯀꯨꯏꯅꯗꯤ ꯂꯩꯍꯜꯂꯛꯀꯅꯨ, ꯂꯣꯏꯕꯒ ꯁꯠ ꯍꯜꯂꯛꯎꯀꯣ"꯫ ꯔꯤꯅꯥꯅ "ꯍꯣꯏ ꯃꯥ, ꯑꯩ ꯑꯗꯨꯝ ꯊꯤꯟꯕꯤꯔꯛꯑꯒꯦ"꯫ ꯊꯣꯏꯕꯤꯁꯅꯥꯅ "ꯕꯣꯕꯣꯛ, ꯑꯩ ꯅꯦꯅꯦ ꯔꯤꯅꯥ ꯍꯣꯏꯗ ꯆꯠꯂꯨꯒꯦꯀꯣ"꯫ ꯃꯦꯝꯆꯥꯅ "ꯍꯣꯏ ꯍꯣꯏ, ꯆꯠꯂꯣ ꯆꯠꯂꯣ, ꯂꯝ ꯍꯦꯟꯒꯅꯨ, ꯅꯃꯥꯏ ꯃꯅꯥꯛꯇ ꯂꯩꯌꯨꯀꯣ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯗꯨꯅ ꯔꯤꯅꯥꯅ ꯂꯩꯅꯥ ꯃꯃꯥ ꯃꯆꯥꯕꯨ ꯂꯧꯕꯤꯔꯨꯔꯒ ꯔꯤꯅꯥꯒꯤ ꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯊꯣꯏꯕꯤꯁꯅꯥꯅ "ꯅꯦꯅꯦ, ꯃꯃꯥꯒꯤ ꯑꯣꯖꯥ ꯃꯌꯥꯝꯗꯨꯗꯤ ꯂꯣꯏ ꯂꯥꯛꯑꯕꯣ"꯫ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯂꯩꯅꯥ ꯅꯣꯛꯆꯩ, ꯑꯗꯨꯒ ꯔꯤꯅꯥꯅ "ꯑꯕꯦꯝꯃ, ꯑꯣꯖꯥ ꯑꯇꯩ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯔꯦ, ꯃꯃꯥ ꯅꯣꯏ ꯑꯅꯤ ꯌꯥꯎꯔꯗꯤ, ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯅꯣꯏ ꯑꯅꯤ ꯂꯧꯕ ꯂꯥꯛꯏꯁꯦ"꯫ ꯊꯣꯏꯕꯤꯁꯅꯥꯅ "ꯑꯦ, ꯑꯗꯨꯒ ꯕꯨꯕꯣꯛꯇ ꯀꯩꯒꯤ ꯑꯣꯖꯥ ꯃꯌꯥꯝ ꯂꯥꯛꯏ ꯍꯥꯏꯕ"꯫ ꯔꯤꯅꯥꯅ "ꯍꯣ, ꯅꯣꯏ ꯕꯨꯕꯣꯛꯇꯣ ꯅꯣꯏ ꯃꯃꯥꯗ ꯍꯦꯛ ꯍꯦꯛ ꯉꯥꯡꯕꯤꯕꯗꯨꯗ ꯉꯥꯡꯗꯅꯕꯅ ꯍꯥꯏꯖꯤꯟꯕ, ꯅꯪ ꯕꯨꯕꯣꯛꯇ ꯀꯩꯝꯇ ꯍꯥꯏꯔꯨꯅꯨꯀꯣ"꯫ ꯊꯣꯏꯕꯤꯁꯅꯥꯅ "ꯍꯣꯏ ꯅꯦꯅꯦ, ꯍꯥꯏꯔꯣꯏꯌꯦ, ꯍꯥꯏꯔꯗꯤꯅꯦ ꯕꯨꯕꯣꯛꯅ ꯃꯃꯥꯗ ꯉꯥꯡꯕꯤꯅꯤꯌꯦ"꯫ ꯔꯤꯅꯥꯅ "ꯑꯗꯨꯅꯤꯗꯅ ꯏꯆꯥꯗꯤ, ꯒꯨꯗ ꯒꯔꯜꯅꯤ"꯫ ꯂꯩꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯔꯤꯅꯥꯅ "ꯂꯩꯅꯥ, ꯁꯦ ꯑꯕꯦꯝꯃꯁꯦ ꯃꯈꯨꯠ ꯍꯥꯝꯗꯣꯛꯄꯤꯔꯣ, ꯆꯥꯛ ꯆꯥꯊꯣꯛꯑꯁꯦ, ꯏꯪꯂꯝꯃꯅꯤ"꯫ ꯂꯩꯅꯥꯅ "ꯍꯣꯏ, ꯏꯃꯥ ꯍꯣꯏꯗꯤ ꯀꯥꯏ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ"꯫ ꯔꯤꯅꯥꯅ "ꯏꯃꯥꯗꯤ ꯗꯨꯀꯥꯟ ꯉꯁꯥꯏꯅ ꯊꯣꯛꯈ꯭ꯔꯦꯗ"꯫ ꯂꯩꯅꯥꯅ "ꯅꯣꯏ ꯅꯅꯥꯎꯄꯥꯗꯤ"꯫ ꯔꯤꯅꯥꯅ "ꯄꯥꯈꯪꯅꯦꯅ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯦ, ꯒꯦꯝꯗ ꯉꯥꯎꯗꯅ ꯂꯩ, ꯊꯪꯅꯕ ꯌꯨꯝꯁꯤꯗ ꯒꯦꯝ ꯁꯥꯟꯅꯔꯝꯒꯅꯤ, ꯃꯥꯒ ꯃꯃꯥꯟꯅꯕ ꯑꯃ ꯂꯩꯕꯅꯤ"꯫ ꯂꯩꯅꯥꯅ "ꯑꯣ ꯑꯣ, ꯏꯃꯥ ꯍꯣꯏꯗꯤ ꯆꯥꯛ ꯆꯥꯈ꯭ꯔꯕꯣ"꯫ ꯔꯤꯅꯥꯅ "ꯆꯥꯈ꯭ꯔꯦꯗ, ꯉꯁꯥꯏꯅ, ꯏꯃꯥꯒꯤꯗꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯤꯔꯦ ꯑꯩꯅ"꯫ ꯂꯩꯅꯥꯅ "ꯑꯣ, ꯆꯨꯝꯃꯤꯅꯦ, ꯏꯃꯥ ꯌꯦꯟ ꯆꯥꯗꯦ ꯍꯥꯏꯀꯣ"꯫ ꯔꯤꯅꯥꯅ ꯁꯦ ꯆꯥꯔꯁꯤꯁꯦ", ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯔꯤꯅꯥꯅ "ꯑꯕꯦꯝꯃ, ꯁꯦ, ꯅꯪ ꯂꯥꯛꯀꯅꯤꯅ ꯕꯨꯕꯣꯛꯅ ꯉꯔꯥꯡ ꯗꯨꯀꯥꯟꯗꯒꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯄꯨꯔꯛꯏꯅꯦ"꯫ ꯊꯣꯏꯕꯤꯁꯅꯥꯅ "ꯑꯌꯥ, ꯅꯦꯅꯦ, ꯌꯥꯝ ꯌꯥꯝꯃꯤ ꯁꯤꯗꯤ, ꯕꯨꯕꯣꯛꯇꯣ ꯃꯕꯨꯛ ꯌꯥꯝ ꯐꯩꯌꯦ"꯫ ꯔꯤꯅꯥꯅ "ꯐꯕꯅꯤ, ꯇꯤꯚꯤꯁꯦ ꯅꯪ ꯌꯦꯡꯅꯤꯡꯕ ꯌꯦꯡꯉꯣ, ꯅꯦꯅꯦ ꯀꯥꯔꯇꯨꯟ ꯊꯥꯕꯤꯒꯦꯀꯣ"꯫ ꯍꯥꯏꯗꯨꯅ ꯇꯤꯚꯤ ꯊꯥꯕꯤꯔꯒ ꯔꯤꯃꯣꯠꯇꯨ ꯄꯤ, ꯑꯗꯨꯒ ꯂꯩꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯔꯤꯅꯥꯅ "ꯋꯥꯔꯤ ꯂꯤꯔꯛꯑꯣꯁꯦ, ꯑꯩ ꯉꯥꯏꯕꯗ ꯋꯥꯔꯕꯅꯤ"꯫ ꯂꯩꯅꯥꯅ "ꯂꯤꯒꯦ, ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯂꯤꯒꯦ", ꯍꯥꯏꯔꯗꯨꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ꯫ ꯁꯅꯥꯍꯟꯅ "ꯏꯕꯦꯝꯃ, ꯏꯕꯦꯝꯃ", ꯀꯧꯔꯗꯨꯅ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ, ꯑꯗꯨꯒ "ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯅꯦꯁꯦ", ꯍꯥꯏꯗꯨꯅ ꯀꯥꯡꯒꯜ ꯍꯧꯒꯠꯇꯨꯅ ꯃꯆꯥꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯄꯤ꯫ "ꯄꯨꯡꯁꯦ 6 ꯍꯦꯜꯂꯦ, ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯁꯦ? ꯁꯥꯇ꯭ꯔꯒꯤ ꯄꯨꯟꯁꯤꯗ ꯌꯥꯍꯧ ꯊꯦꯡꯕꯁꯦ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ"꯫ ꯂꯩꯅꯥꯅ "ꯑꯁ, ꯑꯂꯥꯔꯝ ꯑꯃꯨꯛ ꯈꯣꯡꯂꯛꯑꯦꯅꯦ"꯫ ꯁꯅꯥꯍꯟꯅ "ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯑꯩꯕꯨ ꯃꯥꯅ ꯑꯂꯥꯔꯝꯒ ꯍꯥꯏꯅꯦ, ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯀꯅꯤꯀꯣ ꯅꯪ"꯫ ꯂꯩꯅꯥꯅ "ꯍꯩꯖꯤꯜꯂꯁꯨ ꯍꯣꯔꯦꯟ ꯏꯃꯥꯅ ꯍꯧꯗꯣꯛꯄꯤꯗꯧ ꯂꯩꯔꯕꯗꯨꯕꯨ", ꯍꯥꯏꯔꯗꯨꯅ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯈꯩ ꯀꯥꯗꯒꯤ ꯆꯦꯟꯊꯣꯛꯈꯤ꯫ ꯁꯅꯥꯍꯟꯅ "ꯃꯆꯤꯟ ꯑꯁꯦ ꯀꯌꯥꯗ ꯈꯜꯂꯤꯅꯣ ꯌꯦꯡꯉꯨꯅꯦ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯅꯥꯍꯟ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯇꯨꯅ ꯀꯤꯆꯟꯗ ꯂꯥꯛꯂꯤ, ꯑꯗꯨꯒ ꯁꯅꯥꯍꯟ "ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯅꯦ ꯃꯃꯥ ꯅꯪꯕꯣ"꯫ ꯃꯦꯝꯆꯥꯅ "ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯅꯆꯥꯅꯨꯄꯤꯗꯤ ꯍꯧꯒꯠꯂꯨ ꯌꯥꯗ꯭ꯔꯕꯣ"꯫ ꯁꯅꯥꯍꯟꯅ "ꯂꯥꯛꯑꯅꯤ, ꯕ꯭ꯔꯁ ꯇꯧꯕ ꯆꯠꯈꯤꯕꯅꯤ"꯫ ꯃꯦꯝꯆꯥꯅ "ꯏꯕꯨꯡꯉꯣꯁꯨ ꯂꯥꯛꯑꯅꯤ, ꯂꯥꯛꯑꯒꯦ ꯍꯥꯏꯍꯧꯔꯕꯅꯤ"꯫ ꯁꯅꯥꯍꯟꯅ "ꯏꯆꯥꯁꯤꯡꯁꯦ ꯈꯔ ꯈꯔ ꯉꯥꯡꯉꯨꯀꯣ ꯃꯃꯥ, ꯌꯥꯍꯧꯁꯦ ꯌꯥꯔꯔꯣꯏ, ꯂꯝꯗꯝꯅꯔꯦ, ꯑꯩ ꯁꯥꯎꯍꯟꯒꯅꯨꯀꯣ ꯃꯃꯥ"꯫ ꯉꯥꯟꯕꯅ "ꯏꯃꯥ, ꯆꯥꯔꯁꯦ ꯀꯥꯏꯅꯣ"꯫ "ꯑꯦ, ꯏꯆꯟ ꯍꯧꯒꯠꯇ꯭ꯔꯤꯕꯣ"꯫ ꯃꯦꯝꯆꯥꯅ
ꯁꯦ ꯁꯤꯗ ꯂꯩꯔꯦ, ꯁꯤꯅ ꯅꯪꯒꯤꯅꯤ. ꯅꯆꯟ ꯍꯧꯒꯠꯈ꯭ꯔꯕꯅꯤ, ꯂꯥꯛꯑꯅꯤ. ꯂꯩꯅꯥꯅ ꯂꯥꯛꯆꯔꯦ, ꯆꯥꯔꯁꯦ. ꯁꯅꯥꯍꯟꯅ ꯏꯆꯥꯁꯥ, ꯑꯩꯕꯨ ꯋꯥ ꯌꯥꯝ ꯉꯥꯡꯍꯟꯒꯅꯨ, ꯁꯥꯎꯍꯟꯒꯅꯨ ꯍꯥꯏꯔꯤꯁꯤꯅꯤꯀꯣ. ꯂꯩꯅꯥꯅ ꯕꯕꯥ, ꯍꯥꯔꯅꯤꯌꯦ, ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ. ꯉꯥꯟꯕꯅ ꯑꯗꯨꯅꯦ, ꯑꯩꯈꯣꯏ ꯕꯥꯁꯦ ꯀꯩꯅꯣ ꯈꯪꯗꯦ, ꯆꯥꯔꯝꯗꯥꯏꯗ ꯍꯦꯛꯇ ꯋꯥ ꯉꯥꯡꯉꯤ. ꯃꯦꯝꯆꯥꯅ ꯑꯋꯣꯏꯕ, ꯆꯥꯔꯤꯉꯩꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯋꯥ ꯉꯥꯡꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯧꯅ. ꯁꯅꯥꯍꯟꯅ ꯃꯃꯥ, ꯅꯪ ꯁꯣꯏꯗꯅ ꯆꯩ ꯆꯥꯅꯤꯀꯣ. ꯂꯩꯅꯥꯅ ꯌꯥꯔꯦ, ꯑꯃꯠꯇ ꯇꯥꯅꯤꯡꯗꯦ. ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯥꯡ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯎ. ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨ ꯃꯆꯤꯟꯗ ꯊꯝꯂꯒ ꯋꯥ ꯉꯥꯡꯂꯅꯨ ꯍꯥꯏꯔꯤ. ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯡꯁꯤꯅꯅ ꯍꯔꯥꯎ ꯂꯩꯃꯤꯟꯅꯩ. ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯂꯣꯏꯁꯤꯟꯅꯔꯤ. ꯁꯅꯥꯍꯟꯁꯨ ꯃꯥꯒꯤ ꯑꯣꯐꯤꯁ ꯆꯠꯅꯕ ꯍꯣꯠꯅꯔꯤ. ꯃꯥꯡꯒꯣꯜꯗꯒꯤ ꯂꯩꯅꯥꯅ ꯍꯣ ꯗꯥꯆꯧꯕꯥꯎ, ꯃꯣꯟꯊꯥꯔꯤ, ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ? ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯧꯔꯛꯏ. ꯑꯗꯨꯒ ꯀꯔꯤꯅꯣꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯉꯥꯟꯕꯅ ꯂꯣꯏꯔꯦ, ꯆꯠꯂꯁꯦ. ꯂꯩꯅꯥꯅ ꯗꯥꯆꯧꯕ, ꯅꯪꯒꯤ ꯁꯝꯗꯣ ꯕꯕꯥ ꯎꯍꯧꯗ꯭ꯔꯣ? ꯉꯥꯟꯕꯅ ꯀꯩꯗꯧꯔꯒꯦꯁꯦ? ꯀꯣꯂꯦꯖ ꯀꯥꯕꯗꯒꯤ ꯉꯥꯡꯕꯤꯗ꯭ꯔꯕꯗꯣ. ꯂꯩꯅꯥꯅ ꯑꯣ, ꯌꯥꯝ ꯐꯥꯎꯈꯤꯕꯩ ꯃꯑꯣꯡꯅꯤꯅꯦ. ꯑꯩꯁꯨ ꯃꯊꯪ ꯆꯍꯤꯗꯗꯤ ꯀꯥꯔꯗꯣꯏꯅꯤꯅꯦ. ꯉꯥꯟꯕꯅ ꯌꯥꯔꯦ, ꯂꯥꯛꯑꯣ ꯆꯠꯂꯁꯦ. ꯂꯩꯅꯥꯅ ꯏꯃꯥꯗ ꯃꯅꯝ ꯅꯝꯍꯜꯂꯛꯑꯕꯣ? ꯉꯥꯟꯕꯅ ꯅꯝꯍꯟꯖꯔꯛꯑꯕꯗꯣ ꯏꯃꯥ ꯑꯃꯨꯛ ꯁꯥꯕꯤꯔꯅꯨ. ꯏꯃꯥ, ꯕꯕꯥ, ꯆꯠꯂꯦꯀꯣ. ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯃꯦꯝꯆꯥꯅ ꯏꯃꯨꯡꯗꯒꯤ ꯂꯥꯎꯔꯛꯏ. ꯍꯣꯏ, ꯐꯖꯅ ꯆꯠꯂꯨꯀꯣ. ꯃꯇꯥꯏꯗ ꯇꯞꯅ ꯏꯪꯅ ꯆꯠꯂꯣ. ꯏꯃꯥ, ꯅꯪ ꯄꯥꯕꯨꯡꯒꯤ ꯐꯤꯁꯇꯤ ꯇꯛ ꯂꯩꯔꯦꯍꯦ. ꯂꯩꯅꯥꯅ ꯍꯣꯏ ꯏꯃꯥ, ꯆꯠꯂꯦ. ꯂꯩꯅꯥ ꯃꯕꯨꯡ ꯉꯥꯟꯕꯅ ꯁ꯭ꯀꯨꯜꯗ ꯊꯤꯟꯕꯤꯔꯝꯅꯕ ꯒꯥꯔꯤ ꯇꯣꯡꯂꯤ. ꯃꯕꯨꯡ ꯉꯥꯟꯕꯗꯤ ꯀꯣꯂꯦꯖꯀꯤ ꯑꯔꯣꯏꯕ ꯆꯍꯤꯅꯤ. ꯃꯕꯨꯡꯅ ꯆꯠꯄ ꯍꯜꯂꯛꯄꯗ ꯃꯆꯟꯕꯨ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯕꯤ. ꯂꯩꯅꯥ ꯒꯥꯔꯤ ꯇꯣꯡꯅ ꯃꯕꯨꯡꯗ ꯗꯥꯆꯧꯕ, ꯍꯥꯎ, ꯕꯥꯏꯛꯁꯦ ꯑꯩ ꯌꯥꯝ ꯊꯧꯅꯤꯡꯉꯤ, ꯇꯝꯕꯤꯌꯨꯕ. ꯉꯥꯟꯕꯅ ꯏꯆꯜ, ꯏꯕꯥꯅꯤꯁꯦ ꯁ꯭ꯀꯨꯜ ꯆꯠꯂꯤ ꯅꯠꯇ꯭ꯔꯥ? ꯂꯩꯅꯥꯅ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯦꯗꯅ. ꯉꯥꯟꯕꯅ ꯌꯥꯔꯣꯏ, ꯅꯪ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ? ꯂꯩꯅꯥꯅ ꯅꯨꯄꯤꯅ ꯕꯥꯏꯛ ꯊꯧꯕ ꯌꯥꯗꯦꯁꯦ ꯀꯅꯥꯅ ꯍꯥꯏꯒꯦ? ꯉꯥꯟꯕꯅ ꯇꯨꯃꯤꯟꯅ ꯇꯣꯡꯉꯣ, ꯁꯨꯇꯤꯗ ꯇꯝꯕꯤꯒꯦ. ꯂꯩꯅꯥꯅ ꯁꯨꯇꯤꯗꯗꯤ ꯊꯣꯛꯄ ꯌꯥꯁꯨ ꯌꯥꯗꯅ. ꯉꯥꯟꯕꯅ ꯕꯕꯥꯗ ꯍꯥꯏꯕꯤꯒꯦ. ꯂꯩꯅꯥꯅ ꯑꯣ, ꯑꯩꯅ ꯕꯥꯏꯛ ꯊꯧꯒꯦ ꯇꯝꯕꯤꯔꯨꯒꯦꯅ ꯍꯥꯏꯗꯣꯏꯕ. ꯉꯥꯟꯕꯅ ꯍꯥꯏꯕꯤꯗꯣꯏꯅꯤ. ꯂꯩꯅꯥꯅ ꯏꯕꯥꯅꯤ ꯐꯨꯔꯛꯅꯕ ꯁꯤꯟꯕꯤꯗꯣꯏꯅꯤꯅꯦ ꯅꯪꯒꯤꯁꯦ. ꯉꯥꯟꯕꯅ ꯂꯩꯅꯥꯅ ꯗꯥꯆꯧꯕ, ꯏꯕꯥꯅꯤ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯆꯠꯄ ꯁꯥꯔꯒ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯑꯒ ꯒꯥꯔꯤ ꯊꯧꯕ ꯇꯝꯁꯤꯀꯣ ꯗꯥꯆꯧꯕ. ꯉꯥꯟꯕꯅ ꯇꯥꯅꯤꯡꯗꯦꯀꯣ ꯏꯆꯟ. ꯂꯩꯅꯥꯅ ꯗꯥꯆꯧꯕ, ꯑꯩ ꯆꯣꯡꯊꯍꯧꯖꯅꯤ, ꯑꯩꯗꯤ ꯆꯠꯁꯦ ꯍꯥꯏꯁꯤꯅꯤꯀꯣ. ꯉꯥꯟꯕꯅ ꯇꯥꯅꯤꯡꯗꯕ ꯋꯥ ꯉꯥꯡꯒꯅꯨꯀꯣ ꯏꯆꯟ, ꯆꯩ ꯆꯥꯅꯤꯍꯦ. ꯂꯩꯅꯥꯅ ꯗꯥꯆꯧꯕ, ꯅꯪ ꯅꯨꯄꯤ ꯀꯣꯏꯔꯤꯗꯣ ꯑꯩꯗꯤ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤꯀோ. ꯍꯥꯏꯗꯣꯛꯀꯅꯤ, ꯍꯦꯛ ꯆꯠꯁꯦ ꯌꯥꯗꯕꯗ ꯑꯩꯗꯤ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯁꯤꯅꯤꯀോ. ꯉꯥꯟꯕꯅ ꯑꯩꯕꯨ ꯏꯆꯟ ꯅꯨꯄꯤꯒ ꯁꯨꯇꯤ ꯍꯨꯔꯥꯟꯃꯤꯟꯅꯕ ꯇꯥꯔꯕ? ꯑꯣꯟꯅꯣ. ꯂꯩꯅꯥꯅ ꯗꯥꯆꯧꯕ, ꯆꯠꯁꯦꯀꯣ. ꯉꯥꯟꯕꯅ ꯍꯣꯏ, ꯆꯠꯁꯦ. ꯂꯩꯅꯥꯅ ꯑꯗꯨꯅꯦꯕ, ꯍꯦꯍꯦ. ꯗꯥꯆꯧꯕ, ꯃꯅꯨꯡ ꯊꯧꯖꯟꯒꯦ ꯍꯥꯏꯔꯣ? ꯉꯥꯟꯕꯅ ꯅꯪꯒ ꯋꯥ ꯉꯥꯡꯅꯕꯗ ꯀꯥꯎꯔꯤꯅꯤ, ꯊꯧꯖꯜꯂꯣ, ꯀꯨꯝꯍꯧꯔꯣ. ꯂꯩꯅꯥꯅ ꯗꯥꯆꯧꯕ, ꯒꯥꯔꯤꯗꯣ ꯐꯖꯅ ꯊꯧꯀꯣ. ꯉꯥꯟꯕꯅ ꯍꯣꯏ ꯏꯕꯣꯛ. ꯍꯥꯏꯔꯝꯂꯒ ꯉꯥꯟꯕ ꯀꯣꯂꯦꯖꯇ ꯆꯠꯈ꯭ꯔꯦ. ꯂꯩꯅꯥꯁꯨ ꯅꯣꯛꯇꯨꯅ ꯁ꯭ꯀꯨꯜꯗ ꯆꯪꯂꯛꯏ. ꯃꯃꯥꯟꯅꯕꯤ ꯑꯅꯤꯇꯥꯒ ꯔꯣꯖꯤꯒ ꯚꯦꯔꯦꯟꯗꯥꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯂꯩꯅꯥꯅ ꯅꯣꯛꯇꯨꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯑꯅꯤꯇꯥꯅ ꯚꯥꯏ, ꯀꯩꯅꯣ ꯅꯪ ꯉꯥꯎꯔꯕꯣ? ꯂꯩꯅꯥꯅ ꯀꯩꯅꯣ, ꯀꯩꯗꯧꯔꯒꯦ ꯑꯩꯕꯣ? ꯔꯣꯖꯤꯅ ꯈꯝꯕ ꯊꯦꯡꯅꯔꯛꯏꯔꯣ, ꯅꯣꯛꯇꯨꯅ ꯂꯥꯛꯏꯗꯨꯕꯣ? ꯑꯅꯤꯇꯥꯅ
ꯀꯅꯥ ꯊꯦꯡꯅꯔꯛꯏꯅꯣ ꯃꯤ? ꯂꯩꯅꯥꯅ: ꯁꯣꯅꯣꯁꯤꯡꯁꯤꯗꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯗꯥꯆꯧꯅ ꯊꯤꯜꯂꯛꯏ, ꯀꯥꯏꯗꯩ ꯈꯪꯕꯅꯣ? ꯅꯨꯄꯥꯒ ꯍꯩꯅꯗꯦꯀꯣ ꯑꯩ꯫ ꯔꯣꯖꯤꯅ: ꯑꯗꯨꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥꯁꯤꯅ ꯂꯛꯅꯔꯛꯏꯔꯣ? ꯂꯩꯅꯥꯅ: ꯍꯥꯍꯥꯌꯣ, ꯑꯩꯉꯣꯟꯗꯕꯨ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯂꯛꯅꯔꯛꯀꯗ꯭ꯔꯣ? ꯑꯩꯈꯣꯏ ꯗꯥꯆꯧꯅ ꯑꯩ ꯕꯥꯏꯛ ꯊꯧꯕ ꯇꯝꯕꯤꯗꯣꯔꯦ, ꯑꯗꯨꯒꯤ ꯍꯔꯥꯎꯔꯤꯅꯦ ꯁꯣꯅꯣꯖꯥ꯫ ꯔꯣꯖꯤ, ꯑꯅꯤꯇꯥ ꯉꯛꯅ ꯄꯨꯂꯞ ꯍꯥꯏꯔꯛꯏ꯫ ꯕꯥꯏꯛ ꯊꯧꯗꯣꯏꯕ? ꯂꯩꯅꯥꯅ: ꯀꯩꯅꯣ? ꯑꯩꯅ ꯕꯥꯏꯛ ꯊꯧꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ? ꯔꯣꯖꯤꯅ: ꯑꯗꯨꯁꯨ ꯅꯌꯥꯝꯕꯅ ꯇꯝꯕꯤꯗꯣꯏꯕ꯫ ꯑꯅꯤꯇꯥꯅ: ꯑꯗꯨꯁꯨ ꯅꯨꯄꯤ ꯅꯪꯅ? ꯂꯩꯅꯥꯅ: ꯍꯣꯏ ꯍꯣꯏ, ꯅꯨꯄꯤ ꯑꯩꯅ ꯕꯥꯏꯛ ꯊꯧꯕ ꯇꯝꯗꯣꯏꯕ, ꯑꯗꯨꯁꯨ ꯏꯕꯨꯡꯅ ꯇꯝꯕꯤꯗꯣꯏꯕ꯫ ꯂꯥꯛꯑꯣ ꯀ꯭ꯂꯥꯁ ꯆꯪꯂꯁꯤ꯫ ꯁꯣꯝꯗ ꯉꯥꯟꯕ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯁꯨꯅꯤꯇꯥꯒ ꯀ꯭ꯂꯥꯁ ꯑꯣꯐ ꯂꯩꯕꯗꯨꯗ ꯀꯣꯂꯦꯖꯀꯤ ꯒꯥꯔꯗꯦꯟ ꯃꯆꯥꯗꯨꯗ ꯑꯆꯥꯄꯣꯠ ꯑꯃ ꯑꯅꯤ ꯄꯥꯏꯗꯨꯅ ꯐꯝꯃꯤꯟꯅꯔꯤ꯫ ꯅꯥꯀꯟꯗꯒꯤ ꯃꯃꯥꯟꯅꯕ ꯔꯣꯀꯤꯅ: ꯅꯕꯥꯅꯤ ꯒꯥꯔꯗꯦꯟ ꯁꯪꯂꯤꯔꯣ? ꯉꯥꯟꯕꯅ: ꯀ꯭ꯂꯥꯁ ꯑꯣꯐ ꯂꯩꯌꯦ, ꯅꯪꯁꯨ ꯒꯥꯔꯗꯦꯟ ꯉꯥꯛꯏꯔꯥ? ꯔꯣꯀꯤꯅ: ꯑꯩꯗꯤ ꯂꯩꯔꯥꯡ ꯊꯤꯔꯛꯏꯅꯦ, ꯅꯪꯒꯤꯗꯤ ꯅꯅꯥꯛꯇ ꯂꯩꯔꯕꯅꯤꯅ ꯋꯥꯔꯝꯃꯔꯣꯏꯅꯦꯀꯣ꯫ ꯉꯥꯟꯕꯅ: ꯀꯜꯂꯛꯆꯧꯋꯣ꯫ ꯔꯣꯀꯤꯅ: ꯀꯜꯂꯛꯇꯦ, ꯑꯩꯒꯤꯁꯨ ꯌꯥꯔꯛꯀꯗꯧꯔꯕꯅꯤ꯫ ꯉꯥꯟꯕꯅ: ꯍꯣꯏ ꯍꯣꯏ, ꯌꯥꯔꯛꯄ ꯑꯣꯏꯖꯔꯣ꯫ ꯔꯣꯀꯤꯅ: ꯐꯝꯍꯧꯀꯣ ꯑꯗꯨꯗꯤ, ꯑꯩ ꯑꯁ꯭ꯋꯥꯏꯗ ꯁꯨꯝ ꯆꯠꯂꯨꯒꯦ꯫ ꯉꯥꯟꯕꯅ: ꯍꯣꯏ ꯕꯥꯏ꯫ ꯉꯥꯟꯕ ꯁꯨꯅꯤꯇꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ: ꯑꯩꯁꯦ ꯏꯃꯥꯟꯅꯕꯁꯤꯡꯅ ꯌꯥꯝ ꯅꯣꯛꯅꯔꯦꯀꯣ ꯅꯪ ꯇꯧꯔꯤꯁꯦ꯫ ꯁꯨꯅꯤꯇꯥꯅ: ꯏꯁ, ꯑꯩꯅ ꯀꯩꯗꯧꯗꯅ? ꯏꯕꯥꯅꯤ ꯐꯝꯃꯤꯟꯅꯕꯒꯤꯔꯣ ꯃꯣꯏꯅ ꯅꯣꯛꯅꯔꯤꯁꯦ? ꯉꯥꯟꯕꯅ: ꯅꯠꯇꯦ, ꯅꯪꯅ ꯑꯩ ꯀꯣꯏꯁꯦꯟ ꯁꯦꯟꯅꯩꯁꯦ ꯀꯩꯒꯤꯅꯣꯕ? ꯁꯨꯅꯤꯇꯥꯅ: ꯅꯪꯅ ꯅꯃꯥꯟꯅꯕ ꯃꯤ ꯃꯥꯟꯗꯕꯁꯤꯡꯗꯨꯒ ꯌꯨ ꯈꯔ ꯊꯛꯃꯤꯟꯅ, ꯈꯩꯅꯤꯈꯔ ꯆꯥ ꯇꯧꯗꯨꯅ ꯂꯩꯕꯗꯣ ꯏꯋꯥꯅꯤꯅ ꯊꯤꯡꯕꯤꯕꯩ ꯋꯥꯅꯤ꯫ ꯉꯥꯟꯕꯅ: ꯂꯩꯐꯥꯎ ꯂꯩꯇ꯭ꯔꯤ ꯏꯋꯥꯒ ꯍꯥꯏꯅꯕꯁꯦ꯫ ꯁꯨꯅꯤꯇꯥꯅ: ꯂꯩꯇ꯭ꯔꯁꯨ ꯂꯩꯕꯒ ꯃꯥꯟꯅꯗ꯭ꯔꯤꯕꯣ ꯍꯥꯏꯁꯤꯕꯣ? ꯉꯥꯟꯕꯅ: ꯑꯗꯨ ꯑꯣꯏꯁꯨ꯫ ꯁꯨꯅꯤꯇꯥꯅ: ꯃꯔꯩ ꯂꯣꯏꯔꯦꯅꯦꯀꯣ꯫ ꯉꯥꯟꯕꯅ: ꯁꯨꯅꯤꯇꯥ, ꯑꯩ ꯍꯌꯦꯡꯗꯤ ꯀꯣꯂꯦꯖ ꯂꯥꯛꯇꯧ ꯃꯥꯟꯗꯦ꯫ ꯁꯨꯅꯤꯇꯥꯅ: ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯉꯥꯟꯕꯅ: ꯑꯩꯈꯣꯏ ꯏꯆꯜꯅ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯍꯨꯔꯥꯜꯂꯒ ꯃꯥ ꯕꯥꯏꯛ ꯊꯧꯕ ꯇꯝꯕꯤꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯀꯣꯏꯅꯕꯁꯦ ꯕꯕꯥꯗ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯌꯦ꯫ ꯁꯨꯅꯤꯇꯥꯅ: ꯏ, ꯅꯪꯗꯤ ꯑꯐꯕ ꯃꯕꯨꯡꯅꯤꯅꯦꯀꯣ꯫ ꯉꯥꯟꯕꯅ: ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ, ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯈꯨꯐꯨꯁꯦ ꯕꯦꯔꯥꯅꯤ, ꯁꯤꯒꯦ ꯇꯧꯋꯦ ꯃꯤ꯫ ꯁꯨꯅꯤꯇꯥꯅ: ꯃꯄꯥꯅꯕꯨ ꯃꯆꯥ ꯁꯤꯅꯕ ꯐꯨꯕ꯭ꯔꯥ? ꯉꯥꯟꯕꯅ: ꯅꯪ ꯎꯗ꯭ꯔꯤꯕꯒꯤꯅꯤꯀೋ, ꯅꯍꯥꯟ ꯑꯩꯅ ꯀꯣꯂꯦꯖ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯆꯨꯔꯨꯞ ꯃꯆꯩ ꯑꯃꯈꯛ ꯊꯛꯎꯔꯦ, ꯑꯗꯨꯏ ꯃꯅꯝ ꯅꯝꯃꯕꯖꯥꯠꯅꯤ ꯏꯆꯜꯅ ꯃꯅꯤꯡꯗ ꯇꯣꯡꯕꯗꯨꯗ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯕꯗ ꯏꯆꯜꯅ ꯋꯥ ꯉꯥꯡꯕꯗ ꯌꯥꯎꯔꯛꯇꯅꯕ꯫ ꯁꯨꯅꯤꯇꯥꯅ: ꯍꯥꯍꯥ, ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯁꯦ? ꯉꯥꯟꯕꯅ: ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯏꯅꯦꯃꯤ, ꯒ꯭ꯂꯥꯁꯅꯁꯨ ꯊꯣꯝꯃꯛꯏ, ꯑꯗꯨꯗ ꯅꯠꯇꯦ, ꯈꯣꯟꯊꯤ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃꯁꯨꯅꯤ, ꯑꯗꯨꯅ ꯄꯨꯛ ꯊꯟꯀꯠꯈꯤꯗꯅ ꯑꯩ ꯆꯥꯛ ꯑꯗꯨꯝ ꯆꯥꯗ꯭ꯔꯦꯗꯅ꯫ ꯁꯨꯅꯤꯇꯥꯅ: ꯍꯥꯍꯥ, ꯌꯥꯝ ꯐꯩꯅꯦ ꯑꯗꯨꯗꯤ꯫ ꯉꯥꯟꯕꯅ: ꯐꯕꯅꯤ ꯌꯥꯝꯅ꯫ ꯁꯨꯅꯤꯇꯥꯅ: ꯄꯨꯡꯁꯤꯗꯤ ꯀ꯭ꯂꯥꯁ ꯃꯇꯝ ꯌꯧꯔꯦ, ꯂꯥꯛꯑꯣ꯫ ꯉꯥꯟꯕꯅ: ꯆꯠꯂꯁꯦ꯫ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯈꯛ ꯇꯝꯖꯒꯦ, ꯃꯗꯨꯗꯤ ꯍꯌꯦꯡꯗꯒꯤ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯍꯥꯞꯆꯔꯛꯑꯒꯅꯤ꯫ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯤꯅꯨꯡꯁꯤ꯫ ꯀꯅꯥꯅ ꯀꯅꯥꯗ ꯀꯔꯤꯒꯤꯗꯃꯛ ꯌꯦꯜꯂꯤꯕ ꯃꯤꯅꯨꯡꯁꯤꯅꯣ, ꯀꯅꯥꯅ ꯀꯅꯥꯗ ꯄꯤꯔꯤꯕ ꯃꯤꯅꯨꯡꯁꯤꯅꯣ ꯍꯥꯏꯕꯗꯨ ꯇꯥꯔꯒ ꯈꯪꯃꯤꯟꯅꯁꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯆꯦꯅꯦꯜ ꯑꯁꯤꯗ ꯊꯥꯖꯔꯤꯕ ꯂꯩꯅꯥꯅ ꯀꯟꯕ꯭ꯔꯥ ꯆꯩꯅꯥꯅ ꯀꯟꯕ꯭ꯔꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯔꯥꯏꯇꯔ ꯕꯤ.ꯇꯤ. ꯁꯔꯃꯅ ꯏꯕꯤꯔꯛꯄ ꯋꯥꯔꯤꯅꯤ꯫ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯌꯨ꯫ ꯍꯌꯦꯡ ꯄꯨꯡ 7 ꯇꯥꯕ ꯃꯇꯝꯗ ꯋꯥꯔꯤ ꯑꯁꯤ ꯍꯥꯞꯆꯔꯛꯀꯅꯤ꯫ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨꯁꯨ ꯅꯨꯡꯉꯥꯏꯅ ꯇꯥꯕꯤꯌꯨ ꯍꯥꯏꯖꯔꯤ꯫